ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯀꯕꯣꯛ ꯌꯣꯟꯗꯨꯅ ꯆꯥꯕ ꯃꯁꯨ ꯃꯄꯨ ꯑꯅꯤꯗꯣ ꯅꯨꯡꯉꯥꯏꯕꯅ ꯍꯤꯌꯥꯡꯊꯥꯡ ꯃꯥꯏꯀꯩꯗ ꯃꯃꯤꯡ ꯆꯠꯂꯤ ꯄꯨꯟꯁꯤꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯅꯨꯡꯉꯥꯏꯕ ꯐꯪꯈꯤꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯄꯨꯟꯁꯤꯒꯤ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯁꯤꯗ ꯊꯥꯕꯜ ꯊꯣꯛꯂꯔꯦ ꯀꯕꯣꯛ ꯌꯣꯟꯕꯁꯨ ꯊꯣꯛꯈꯤꯗ꯭ꯔꯦ ꯄꯨꯀꯩ ꯂꯪꯒꯩꯅ ꯊꯜꯂꯤ ꯁꯅꯥꯁꯤꯡꯗꯨꯁꯨ ꯑꯃꯗꯤ ꯁꯦꯟꯀꯣꯛ ꯁꯦꯟꯖꯥꯏꯁꯤꯡꯗꯣ ꯃꯐꯝ ꯆꯥꯅ ꯂꯥꯜꯂꯤ ꯃꯁꯨ ꯃꯄꯨꯗꯣ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯀꯂꯛ ꯀꯟꯖꯥꯎꯕꯅ ꯍꯦꯟꯕ ꯊꯋꯥꯏ ꯄꯥꯟꯕꯅꯤ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯎꯕ ꯌꯥꯗꯕ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯎꯔꯒ ꯌꯨꯝꯊꯪꯅꯅ ꯂꯩꯕꯤ ꯀꯦꯊꯕꯤꯗꯤ ꯃꯊ꯭ꯋꯥꯏ ꯃꯆꯥꯗꯣ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ ꯊꯣꯏꯅꯨ ꯑꯃꯗꯤ ꯀꯦꯊꯕꯤ ꯃꯃꯥ ꯃꯆꯥꯗꯣ ꯋꯥꯇꯥꯟꯅꯩ ꯏꯃꯥ ꯅꯣꯡꯃ ꯅꯣꯡꯃ ꯁꯨꯝ ꯈꯟꯅꯔꯝꯕꯗꯒꯤ ꯆꯍꯤ 2 ꯍꯥꯏꯔꯛꯀꯗꯧꯔꯦ ꯍꯨꯔꯥꯟꯕꯁꯨ ꯉꯝꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗ꯭ꯔꯥ ꯑꯩꯈꯣꯏꯕꯣ ꯍꯥꯏ ꯌꯥꯗꯕꯒꯤꯅꯤ ꯍꯣꯠꯅꯗꯕꯗꯤ ꯅꯠꯇꯦ ꯃꯄꯥ ꯆꯨꯝꯗ꯭ꯔꯗꯤ ꯀꯝꯗꯧꯅꯤ ꯍꯣꯠꯅꯕ ꯌꯧꯗ꯭ꯔꯗꯤ ꯃꯥꯏ ꯄꯥꯛꯂꯣꯏꯗꯅ ꯌꯧꯗꯕꯒꯤꯅꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯂꯥꯏꯔ ꯆꯨꯗꯠꯅꯔꯝꯕꯗꯒꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯅꯈꯣꯏꯅ ꯋꯥꯠꯍꯧꯔꯦꯗꯅ ꯁꯨꯅꯤꯡꯗ꯭ꯔꯗꯤ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅꯤꯡꯕꯁꯤꯕꯨ ꯑꯩꯈꯣꯏ ꯈꯛꯇꯔꯣ ꯃꯥꯂꯦꯝꯁꯤꯗ ꯃꯤ ꯑꯇꯩꯁꯨ ꯂꯩꯔꯝꯒꯅꯤ ꯃꯤ ꯑꯇꯩꯒ ꯑꯩꯈꯣꯏꯒꯗꯤ ꯃꯥꯟꯅꯔꯔꯣꯏ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯗꯕꯁꯦ ꯑꯩꯈꯣꯏꯅ ꯈꯤꯠ ꯍꯦꯜꯂꯝꯒꯗꯕ ꯃꯥꯜꯂꯤ ꯃꯔꯩ ꯇꯧ ꯂꯩꯔꯦ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯔꯒ ꯀꯔꯤꯕꯨ ꯈꯟꯅꯗꯣꯏꯅꯣ ꯃꯤꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯗ꯭ꯔꯕꯅꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯥꯏꯔꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯁꯤꯗꯕꯨ ꯀꯔꯤ ꯑꯃꯨꯛ ꯈꯟꯅꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ ꯍꯣ ꯏꯃꯥꯒꯤ ꯕꯦꯝꯃ ꯀꯦꯊꯕꯤ ꯏꯃꯥ ꯅꯪꯕꯨ ꯂꯧꯁꯤꯡꯒ ꯌꯥꯝꯅ ꯂꯩꯈꯤꯕꯗꯥꯏ ꯄꯨꯡꯄꯪ ꯍꯦꯛ ꯄꯪꯁꯤꯜꯂꯕ꯭ꯔꯥ ꯀꯩꯅꯣ ꯄꯪꯁꯤꯜꯂꯦ ꯄꯪꯁꯤꯜꯂꯦ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯄꯪꯁꯤꯜꯂꯦ ꯏꯃꯥ ꯑꯩꯉꯣꯟꯗ ꯋꯥꯈꯜ ꯑꯃꯗꯤ ꯂꯩ ꯃꯁꯦ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯁꯤ ꯃꯁꯤꯅ ꯊꯕꯛ ꯑꯣꯏꯅ ꯑꯣꯜꯂꯒꯗꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯔꯨꯗꯅ ꯑꯗꯨꯗꯤ ꯁꯅꯥꯁꯤꯡꯗꯨꯒꯤ ꯃꯄꯨꯗꯣ ꯑꯣꯏꯕ ꯄꯥꯝꯗ꯭ꯔꯦ ꯏꯃꯥ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯕꯗꯨꯕꯨ ꯑꯁꯤꯔꯣ ꯅꯣꯏꯐꯥꯎ ꯇꯥꯎ ꯀꯩꯗꯧꯒꯦ ꯏꯃꯥ ꯅꯪꯁꯨ ꯃꯔꯛꯇ ꯍꯦꯛꯇ ꯄꯠ ꯊꯥꯗꯠꯈꯤ ꯍꯥꯏꯔꯣꯁꯦ ꯃꯈꯥꯗꯣ ꯏꯃꯥ ꯇꯥꯔꯒꯦ ꯃꯁꯨ ꯃꯄꯨꯁꯦ ꯃꯥꯂꯦꯝ ꯂꯩꯃꯥꯏꯁꯤꯗꯒꯤ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯂꯁꯤ ꯀꯝꯗꯧꯅ ꯃꯥꯡꯍꯟꯒꯅꯤ ꯉꯁꯤ ꯑꯍꯤꯡꯁꯤꯗ ꯃꯁꯨ ꯃꯄꯨꯅ ꯇꯨꯝꯂꯤꯉꯩ ꯌꯨꯝꯁꯦ ꯃꯩ ꯊꯥꯔꯁꯤ ꯀꯅꯥꯅꯁꯨ ꯈꯪꯉꯣꯏ ꯁꯅꯥꯗꯨꯗꯤ ꯁꯅꯥꯒꯗꯣ ꯏꯃꯥ ꯅꯆꯥ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯄꯥꯝꯃꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯃꯗꯨ ꯄꯥꯝꯖꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤꯡꯆꯠ ꯂꯩꯕ ꯍꯦꯟꯒꯠꯂꯛꯂꯤꯕ ꯃꯁꯨ ꯃꯄꯨ ꯑꯅꯤꯁꯦ ꯇꯥꯏꯕꯪꯄꯥꯟꯗ ꯍꯤꯡꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯀꯥꯏ ꯑꯀꯥꯏꯕ ꯊꯣꯛꯇꯅꯕ ꯑꯃꯨꯛꯇꯗꯤ ꯃꯥꯡꯍꯟꯈ꯭ꯔꯁꯤꯕ ꯏꯆꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯏꯃꯥꯅ ꯌꯥꯅꯤꯡꯏ ꯑꯁꯨꯝꯅ ꯊꯣꯏꯅꯨ ꯃꯆꯥꯅꯨꯄꯤ ꯀꯦꯊꯕꯤꯅ ꯍꯥꯏꯕ ꯃꯋꯥꯗꯣ ꯂꯧꯔꯦ ꯌꯨꯝꯗꯣ ꯑꯍꯤꯡ ꯃꯩ ꯊꯥꯅꯕ ꯊꯧꯔꯥꯡ ꯇꯧꯏ ꯂꯧꯊꯤꯕꯤ ꯃꯃꯥ ꯃꯆꯥꯅꯤ ꯃꯌꯥ ꯅꯨꯄꯥꯗꯨꯒ ꯀꯨꯞꯅ ꯈꯟꯅꯩ ꯈꯟꯅꯕ ꯌꯥꯕ ꯈꯟꯅꯔꯕ ꯃꯇꯨꯡ ꯍꯣꯔꯦꯟꯗꯤ ꯑꯍꯤꯡꯗ ꯌꯨꯝꯗꯣ ꯃꯩ ꯊꯥꯕꯗ ꯌꯥꯅꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯩꯔꯨꯅꯨꯗꯣ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯆꯦꯡ ꯈꯞꯂꯝꯕꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯍꯥꯛ ꯃꯃꯥꯏ ꯃꯃꯤꯠ ꯑꯅꯤꯗꯣ ꯈꯞ ꯈꯞ ꯆꯤꯡꯂꯛꯏ ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯗꯨꯅ ꯃꯅꯨꯡꯗ ꯆꯪꯂꯒ ꯇꯨꯝꯃꯤ ꯇꯨꯝꯕꯗ ꯉꯥꯏꯔꯤ ꯃꯪꯂꯥꯟꯗꯨꯗ ꯈꯣꯏꯅꯧ ꯃꯇꯥ ꯑꯣꯏꯕꯤ ꯉꯥꯔꯥꯗꯣ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗꯨꯗ ꯃꯪꯐꯥꯎꯅꯔꯔꯤ ꯈꯣꯏꯅꯧ ꯃꯇꯥ ꯑꯣꯏꯕꯤ ꯉꯥꯔꯥꯗꯨꯅ ꯈꯣꯏꯅꯧ ꯏꯇꯥ ꯅꯨꯡꯁꯤꯕꯤ ꯉꯁꯤ ꯅꯣꯡꯗꯤ ꯈꯣꯏꯅꯧ ꯏꯇꯥ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯅꯄꯨꯒꯤ ꯄꯨꯟꯁꯤꯕꯨ ꯁꯤꯡꯅꯗꯨꯅ ꯄꯨꯛꯆꯦꯜ ꯐꯠꯇꯕ ꯀꯜꯂꯛ ꯀꯟꯖꯥꯎꯕ ꯈꯔꯅ ꯅꯁꯨ ꯅꯄꯨ ꯑꯅꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯒꯦ ꯍꯥꯏꯗꯨꯅ
ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯁꯤꯡꯅꯔꯛꯀꯗꯧꯔꯦ꯫ ꯏꯇꯥ ꯑꯃꯗꯤ ꯏꯄꯨꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯗꯤ ꯃꯥꯡꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯍꯣꯔꯦꯟ ꯑꯍꯤꯡ ꯏꯆꯤꯛ ꯍꯨꯟꯗ꯭ꯔꯤꯉꯩ ꯏꯕꯥꯅꯤꯅ ꯍꯦꯛ ꯍꯦꯛ ꯎꯟꯅꯕ ꯃꯐꯝ ꯑꯗꯨꯗ ꯅꯇꯥ ꯑꯩꯅ ꯏꯇꯥ ꯋꯥꯒꯩ ꯍꯤ ꯑꯃꯒ ꯂꯣꯏꯅꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯦꯀꯣ ꯈꯣꯏꯅꯧ꯫ ꯉꯁꯤꯗꯒꯤ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯃꯁꯥꯏꯀꯣꯟ ꯊꯥꯗꯣꯛꯂꯝꯂꯒ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯇ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯃꯁꯥꯏꯀꯣꯟꯗ ꯂꯩꯔꯨꯔꯁꯤ ꯈꯣꯏꯅꯧꯅ ꯇꯥꯏꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯧꯅꯨꯀꯣ꯫ ꯏꯇꯥ ꯑꯃꯗꯤ ꯏꯄꯨꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯅꯤꯡꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯗꯤ ꯈꯣꯏꯅꯧ ꯅꯇꯥ ꯑꯩ ꯍꯜꯂꯒꯦ, ꯍꯣꯔꯦꯟ ꯍꯤꯗꯦꯟ ꯇꯥꯐꯝꯗ ꯊꯦꯡꯅꯔꯁꯤ꯫ ꯑꯁꯤ ꯋꯥꯗꯤ ꯍꯥꯏꯔꯝꯂꯒ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗꯨꯗꯒꯤ ꯃꯥꯡꯈꯤ ꯉꯔꯥ ꯑꯣꯏꯕꯤꯗꯣ ꯊꯥꯡꯅꯕ ꯃꯤꯀꯨꯞꯇ꯫ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯀꯞꯆꯩ꯫ ꯊꯥꯖꯕꯗꯨꯅ ꯀꯞꯂꯤꯕꯅꯤ꯫ ꯉꯔꯥ ꯑꯣꯏꯕꯤ ꯈꯣꯏꯅꯧ ꯃꯇꯥꯅ ꯉꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯃꯥꯡꯅꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯗ꯭ꯔꯤ꯫ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯒꯤ ꯌꯋꯥꯁꯦ ꯑꯆꯨꯝꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯃꯪꯂꯥꯟꯗ ꯍꯥꯏꯔꯝꯕ ꯌꯋꯥꯗꯨꯕꯨ ꯃꯄꯨꯗ ꯄꯥꯎꯗꯝꯃꯤ꯫ ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯊꯥꯕꯒꯤ ꯃꯣꯏ ꯃꯁꯨ ꯃꯄꯨꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯆꯨꯝꯒꯅꯤ ꯈꯜꯂꯤ ꯄꯥꯝꯃꯦ꯫ ꯃꯥꯗꯤ ꯑꯍꯜ ꯑꯣꯏꯔꯦ, ꯁꯤꯔꯕꯁꯨ ꯌꯥꯔꯦ, ꯑꯗꯨꯕꯨ ꯃꯁꯨꯒꯤ ꯈꯟꯗꯕꯗꯤ ꯂꯥꯟꯒꯅꯤ ꯈꯜꯂꯤ꯫ ꯃꯥꯒꯤ ꯃꯁꯨꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯗꯤ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯋꯥꯈꯜꯂꯣꯟ ꯑꯃ ꯏꯔꯣꯏꯅꯈ꯭ꯔꯦ꯫ ꯃꯁꯨ ꯃꯄꯨ ꯑꯅꯤꯗꯣ ꯄꯣꯠꯌꯣꯝ ꯊꯥꯌꯣꯝ ꯌꯣꯝꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩ ꯁꯦꯟꯀꯣꯛ ꯁꯦꯟꯌꯥꯏ ꯑꯃꯗꯤ ꯁꯅꯥ ꯃꯇꯨꯝꯁꯤꯡ ꯑꯗꯣ ꯇꯣꯞꯅ ꯐꯤ ꯑꯃꯗ ꯌꯣꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯗꯥꯡ 10 ꯆꯥꯛꯉꯟ ꯆꯥꯗꯨꯅ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯃꯤꯔꯛ ꯅꯥꯔꯛ ꯂꯦꯡꯂꯒ ꯃꯁꯨ ꯃꯄꯨ ꯑꯅꯤꯗꯣ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯒꯦ ꯈꯜꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯅ ꯄꯨꯔꯛꯂꯦ꯫ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯃꯅꯤꯡ ꯊꯣꯡꯗꯒꯤ ꯂꯣꯟꯅ ꯊꯨꯞꯅ ꯃꯁꯨ ꯃꯄꯨ ꯑꯅꯤꯗꯣ ꯄꯣꯠꯌꯣꯝ ꯊꯧꯌꯣꯝꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯂꯩꯔꯛ ꯃꯆꯥ ꯑꯃꯗ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜ ꯇꯝꯅ ꯂꯥꯛꯏ꯫ ꯉꯔꯥꯗꯣ ꯍꯤꯗꯦꯟ ꯇꯥꯐꯝ ꯃꯇꯥ ꯐꯕꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯤꯅꯥꯎ ꯑꯃꯁꯨ ꯂꯣꯏꯅꯅ꯫ ꯃꯁꯨ ꯃꯄꯨ ꯑꯅꯤꯗꯣ ꯋꯥꯒꯩ ꯍꯤꯗꯨꯗ ꯀꯥꯈꯠꯂꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯁꯨ ꯃꯄꯨꯅ ꯅꯨꯡꯁꯤꯔꯕ ꯄꯣꯛꯅꯐꯝ ꯂꯝꯗꯝꯕꯨ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯉꯤ ꯄꯥꯃꯦꯜꯅ꯫ ꯅꯨꯡꯁꯤꯗ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ, ꯅꯆꯥꯗꯤ ꯏꯃꯥꯒꯤ ꯅꯁꯥꯏꯀꯣꯟꯗ ꯆꯥꯎꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯉꯥꯏ ꯐꯗꯅ ꯅꯆꯥ ꯑꯩꯅ ꯍꯤꯡꯕ ꯁꯤꯕ ꯑꯅꯤ ꯂꯪꯗꯥꯏꯗ ꯂꯦꯞꯂꯨꯕꯅ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯊꯋꯥꯏꯒꯤꯗꯃꯛ ꯂꯥꯟꯖꯦꯟꯅꯕꯒꯨꯝ ꯊꯣꯛꯂꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯅꯆꯥ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ꯫ ꯂꯩꯍꯧꯔꯣꯀꯣ ꯏꯃꯥ, ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤ ꯅꯆꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯄꯥꯃꯦꯟ ꯈꯨꯠꯇ ꯅꯧ ꯄꯥꯏ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯃꯥꯒꯤ ꯃꯔꯤꯜꯗ ꯍꯤ ꯍꯣꯟꯕ ꯍꯧꯔꯛꯂꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨꯗ ꯂꯥꯏꯖ ꯏꯔꯣꯟ ꯅꯨꯡꯅꯨꯗ ꯌꯨꯝꯂꯤꯡꯕꯤ ꯉꯔꯥ ꯑꯣꯏꯕꯤꯗꯨꯅ ꯂꯝꯖꯤꯡꯗꯨꯅ ꯍꯤꯗꯣ ꯏꯁꯤꯡꯒꯤ ꯂꯝꯕꯤꯗ ꯍꯣꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯑꯊꯦꯡꯕꯩꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗꯨꯗꯅꯤ꯫ ꯃꯩ ꯊꯥꯗꯧꯒꯤ ꯌꯦꯅꯈꯥꯗꯨꯗ ꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏ ꯌꯨꯝ ꯃꯩ ꯊꯥꯗꯧꯒꯤ ꯀꯦꯊꯕꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯃꯃꯥ ꯊꯣꯏꯅꯨꯒ ꯂꯣꯏꯅꯅ ꯌꯨꯝ ꯃꯩ ꯊꯥꯗꯧꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯏ ꯍꯨꯝꯗꯣ ꯇꯨꯃꯤꯟ ꯆꯤꯕꯣꯟ ꯌꯦꯅꯈꯥꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯇꯨꯝꯃꯝꯃꯗꯔ ꯃꯈꯣꯏ ꯑꯅꯤꯗꯣ? ꯏꯃꯥ, ꯉꯟꯇꯥꯅ ꯇꯨꯝꯕꯅꯤ, ꯃꯁꯨ ꯃꯄꯨꯗꯣ ꯃꯤꯀꯞ ꯑꯃ ꯐꯥꯔꯝꯃꯅꯤ꯫ ꯃꯩꯁꯦ ꯆꯨꯔꯁꯤꯔ ꯅꯨꯄꯤ? ꯉꯥꯏꯈꯣ ꯅꯨꯄꯥ, ꯀꯔꯤ ꯑꯃꯨꯛ ꯉꯥꯏꯈꯤꯒꯗꯧꯔꯤꯒꯦ? ꯂꯩꯀꯥꯏꯁꯤꯗ ꯑꯃꯝ ꯑꯊꯦꯡꯗ ꯂꯝꯕꯤꯗ ꯆꯠꯄ ꯃꯤ ꯌꯥꯎꯔꯝꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛꯁꯦ ꯎꯊꯣꯛꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ,
ꯃꯤꯁꯤꯡꯅ ꯁꯤꯡꯗꯕꯁꯨ ꯌꯥꯗꯦ ꯇꯧꯕ ꯇꯥꯔꯕꯁꯨ ꯃꯤꯀꯨꯞ ꯅꯥꯎꯝꯁꯤꯡꯅ ꯇꯧꯕ ꯇꯥꯏ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯀꯅꯥꯅ ꯈꯪꯗꯣꯏꯅꯣ ꯃꯥ ꯑꯗꯨꯃꯥꯏꯅ ꯄꯪꯂꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕꯁꯨ ꯐꯠꯇꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯍꯦꯛ ꯃꯤꯅ ꯈꯪꯈꯤꯕ ꯊꯣꯛꯂꯣ ꯑꯩꯈꯣꯏꯇꯅꯤ ꯑꯋꯥꯐꯝ ꯇꯥꯗꯣꯏꯁꯤ ꯈꯪꯉꯨꯅꯦ ꯅꯪꯕꯣ ꯏꯆꯥ ꯅꯨꯄꯥ ꯏꯃꯥ ꯃꯉꯣꯟꯗ ꯉꯥꯡꯕꯤꯅꯨ ꯃꯥꯗꯤ ꯃꯍꯧꯁꯥꯗꯒꯤ ꯄꯪꯖꯕꯅꯤ ꯃꯉꯣꯟꯗ ꯉꯥꯡꯒꯗꯕ ꯆꯩꯒꯗꯕꯗꯣ ꯑꯩꯉꯣꯟꯗ ꯉꯥꯡꯕꯤꯌꯨ ꯆꯩꯕꯤꯌꯨ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥꯒꯤꯁꯦ ꯏꯌꯥꯁꯤꯗ ꯉꯥꯡꯕ ꯆꯩꯕ ꯅꯠꯇꯦꯅꯦ ꯑꯗꯨꯗꯤ ꯀꯔꯤ ꯄꯥꯎꯇꯥꯛ ꯄꯤꯕꯅꯤ ꯍꯧꯖꯤꯛꯄꯨ ꯄꯥꯎꯇꯥꯛ ꯄꯤꯕ ꯆꯠꯅꯕ ꯌꯥꯕ ꯃꯇꯝꯂꯣ ꯏꯃꯥ ꯏꯃꯥꯅ ꯉꯥꯡꯉꯤꯗꯨꯕꯣ ꯇꯧꯒꯗꯕ ꯊꯧ ꯑꯃꯅ ꯏꯆꯥꯎ ꯆꯥꯎꯅ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯇꯝꯁꯤꯗ ꯐꯔꯦꯁꯦ ꯏꯃꯥ ꯋꯥ ꯀꯧꯕꯗ ꯉꯥꯡꯈ꯭ꯔꯔꯣꯏ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯃꯌꯥꯗꯨꯒ ꯊꯥꯔꯒ ꯑꯍꯨꯝꯗꯣ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯩ ꯀꯦꯊꯕꯤꯅ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕ ꯑꯃꯗꯤ ꯂꯩꯔꯛꯇꯨꯗ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯝ ꯑꯊꯦꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯥꯛꯄ ꯎꯗꯦ ꯃꯤ ꯑꯌꯥꯝꯕ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯅꯕꯗꯧꯅ ꯇꯧꯏ ꯊꯦꯡꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯈꯨꯠꯇꯒꯤ ꯃꯩꯅꯝꯗꯣ ꯇꯥꯞ ꯂꯥꯎꯅ ꯃꯨꯜꯂꯤ ꯀꯦꯊꯕꯤꯅ ꯃꯥꯅ ꯑꯣꯏꯅ ꯊꯥꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯊꯣꯏꯅꯨꯅ ꯏꯃꯥꯒꯤ ꯕꯦꯝꯃ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯅ ꯅꯨꯄꯤ ꯅꯪꯅ ꯃꯤꯒꯤ ꯃꯌꯨꯝ ꯃꯩ ꯊꯥꯕ ꯍꯧꯅꯗꯦꯅꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯤ ꯀꯅꯥꯅ ꯐꯠꯇꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯆꯥꯛ ꯊꯣꯡꯅꯕ ꯂꯩꯔꯪ ꯃꯩ ꯍꯧꯕꯗꯤ ꯌꯥꯔꯒ ꯌꯨꯝꯁꯤꯕꯨ ꯀꯔꯤꯒꯤ ꯃꯩ ꯊꯥꯕ ꯌꯥꯔꯣꯏ ꯑꯗꯨꯗ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯌꯥꯝꯈ꯭ꯔꯕ ꯁꯅꯥ ꯃꯌꯥꯝꯗꯨꯒꯤ ꯃꯄꯨꯁꯨ ꯑꯣꯏꯕ ꯐꯪꯗꯕ ꯍꯨꯔꯥꯟ ꯂꯥꯡꯊꯥꯛꯂꯕꯁꯨ ꯍꯨꯕ ꯉꯝꯈꯤꯗꯕ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯄꯨꯝꯅꯃꯛ ꯃꯇꯝ ꯍꯦꯜꯂꯤ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯣꯏꯗꯕꯁꯤꯡꯗꯨꯗꯤ ꯃꯌꯨꯡꯗ ꯇꯤꯟꯗꯨꯅ ꯇꯥꯡꯈꯨꯏ ꯑꯣꯟꯈꯤꯕ ꯇꯥꯏ ꯏꯃꯥꯒꯤ ꯕꯦꯝꯃ ꯀꯦꯊꯕꯤ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅ ꯁꯛꯅꯕ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯏꯃꯥꯒꯤ ꯃꯆꯥꯅꯤ ꯎꯒꯤ ꯎꯍꯩ ꯏꯆꯥꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯔꯗꯤ ꯐꯔꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧꯖꯔꯣ ꯅꯥꯀꯟꯗꯒꯤ ꯇꯨꯃꯤꯟ ꯂꯩꯕ ꯃꯥꯒꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯅꯪ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯃꯨꯛꯇꯗꯤ ꯈꯟꯊꯧꯗ ꯀꯦꯊꯕꯤ ꯌꯥꯝ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯥ ꯌꯦꯡꯂꯒ ꯅꯨꯄꯥ ꯈꯟꯊꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯩꯁꯦ ꯏꯈꯨꯠꯅ ꯆꯨꯒꯅꯤ ꯅꯪꯅ ꯊꯥꯕꯗꯣ ꯑꯩꯉꯣꯟꯗ ꯑꯣꯏꯅꯝꯗꯦ ꯈꯪꯉꯕ ꯐꯖꯗꯦꯗ ꯅꯨꯄꯤ ꯅꯨꯄꯤꯅ ꯌꯨꯝ ꯃꯩ ꯊꯥꯏ ꯍꯥꯏꯕꯗꯣ ꯐꯖꯗꯕꯗꯣ ꯑꯩꯒꯤ ꯁꯔꯨꯛꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯎꯆꯥꯟ ꯃꯩꯅꯝꯗꯣ ꯏꯒꯤ ꯁꯥꯏꯖꯤꯟ ꯇꯥꯔꯛꯂꯤꯕ ꯑꯀꯣꯏꯕ ꯃꯔꯤꯗꯨꯗ ꯆꯨꯏ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯍꯥꯏꯗꯨꯅ ꯆꯥꯛꯄ ꯍꯧꯔꯛꯏ ꯆꯥꯛꯄ ꯍꯧꯔꯛꯄꯗ ꯃꯩꯅꯝꯗꯣ ꯑꯃꯨꯛ ꯌꯨꯝꯊꯛ ꯑꯗꯨꯗ ꯂꯪꯈꯠꯈꯤ ꯑꯗꯨꯝꯅ ꯂꯪꯈꯠꯄꯗꯒꯤꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯌꯨꯝꯊꯛꯇꯨꯗ ꯃꯩꯕꯥ ꯂꯣꯛꯄꯒ ꯃꯥꯟꯅꯈ꯭ꯔꯦ ꯃꯩꯗꯨꯅ ꯋꯥꯏ ꯋꯥꯏ ꯆꯥꯛꯏ ꯅꯨꯡꯁꯤꯠꯁꯨ ꯑꯍꯤꯡꯗꯨꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯁꯤꯠꯂꯤ ꯃꯗꯨ ꯎꯕꯗ ꯅꯣꯛꯆꯩ ꯀꯦꯊꯕꯤ ꯄꯦꯟꯖꯩ ꯁꯣꯏꯗꯅ ꯃꯁꯨ ꯃꯄꯨꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯔꯅꯤ ꯈꯟꯕꯗ ꯀꯦꯊꯕꯤꯅ ꯅꯁꯨ ꯅꯄꯨ ꯅꯈꯣꯏ ꯑꯅꯤꯗ ꯃꯩꯗꯨ ꯇꯨꯝꯅ ꯆꯥꯛꯈꯤꯗꯨꯅ ꯇꯥꯡꯒꯣꯏ ꯑꯣꯜꯂꯣ ꯊꯣꯏꯅꯨꯅ ꯀꯩꯅꯣ ꯃꯩꯁꯨ ꯀꯟꯅ ꯆꯥꯛꯏ ꯃꯁꯨ ꯃꯄꯨꯗꯣ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯈ꯭ꯔꯕ ꯖꯥꯠꯂ ꯂꯥꯎꯕ ꯈꯣꯡꯕ ꯑꯃꯠꯇ ꯇꯥꯗꯦ ꯀꯦꯊꯕꯤꯅ ꯏꯃꯥ ꯇꯨꯝꯕ ꯌꯥꯝꯅ ꯐꯕ ꯃꯁꯨ ꯃꯄꯨꯅꯤ ꯀꯔꯤꯝꯇ ꯃꯩ ꯆꯥꯛꯂꯤꯁꯤꯒꯤ ꯁꯃꯤꯟ ꯃꯈꯣꯏ ꯃꯁꯥꯗ ꯐꯪꯂꯝꯃꯣꯏ ꯊꯣꯏꯅꯨꯒꯤ ꯃꯌꯥ ꯅꯨꯄꯥꯗꯣ ꯃꯁꯥꯗ ꯏꯁꯤꯡ ꯆꯤꯡꯅꯩ ꯐꯅ ꯇꯨꯝꯂꯝꯂꯕꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯐꯝꯗꯤ ꯊꯣꯛꯄꯅꯤ ꯃꯩꯁꯥꯁꯤ ꯐꯪꯕꯗ ꯃꯩꯔꯤ ꯊꯣꯛꯅ ꯑꯁꯨꯛ ꯌꯥꯝ ꯀꯟꯅ ꯇꯝꯊꯤꯅ ꯆꯥꯛꯂꯁꯤ ꯐꯥꯎꯕ
ꯍꯣꯏꯅꯤꯃꯥꯏꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯇ ꯑꯣꯏꯔꯕꯁꯨ ꯆꯦꯛꯃꯨꯛ ꯂꯥꯎꯔꯛꯇꯕꯁꯤꯗ ꯀꯦꯊꯕꯤꯗꯤ ꯃꯩꯗꯨꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯆꯥꯛꯄꯗꯣ ꯎꯔꯒ ꯍꯔꯥꯎꯔꯤ, ꯅꯨꯡꯉꯥꯏꯔꯤ, ꯃꯈꯧ ꯄꯣꯡꯅ ꯅꯣꯛꯂꯤ꯫ ꯃꯁꯨ ꯃꯄꯨꯗꯣ ꯃꯩꯅꯨꯡꯁꯤꯗ ꯇꯥꯡꯒꯣꯏ ꯑꯣꯜꯂꯝꯃꯅꯤ꯫ ꯊꯣꯏꯅꯨꯁꯨ ꯍꯔꯥꯎꯏ, ꯃꯆꯥꯅꯨꯄꯤꯅ ꯍꯔꯥꯎꯕꯗꯨ ꯎꯔꯒ꯫ ꯑꯁꯨꯝꯅ ꯅꯣꯛꯂꯤꯉꯩ ꯐꯛꯂꯥꯡꯒ ꯇꯥꯏꯅꯕ ꯌꯨꯝꯕꯤ ꯑꯃꯅ ꯈꯪꯍꯧꯗꯅ ꯃꯩꯅ ꯆꯥꯛꯂꯛꯂꯒ ꯊꯣꯏꯅꯨ ꯇꯝꯅ ꯇꯥꯔꯛꯏ꯫ ꯃꯩ ꯆꯥꯛꯂꯕ ꯌꯨꯝꯕꯤꯗꯨꯅ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯊꯣꯏꯅꯨꯒꯤ ꯀꯣꯛꯇ ꯊꯥꯕꯗꯨꯗ ꯑꯗꯨꯃꯛ ꯂꯩꯃꯥꯏꯗ ꯂꯦꯛꯊꯈ꯭ꯔꯦ꯫ ꯅꯣꯛꯂꯝꯕꯗꯣ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯟꯈꯤ꯫ ꯀꯗꯣꯝꯗꯒꯤ ꯍꯥꯏꯗꯣꯔꯛꯂꯤꯕ ꯌꯨꯝꯕꯤꯅꯣ ꯈꯜꯂꯨꯕꯗ ꯀꯦꯊꯕꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ꯫ ꯃꯩ ꯆꯥꯛꯂꯕ ꯌꯨꯝꯕꯤꯗꯨꯅ ꯊꯣꯏꯅꯨ ꯃꯃꯥꯏꯒꯤ ꯁꯔꯨꯛꯇꯣ ꯃꯃꯥꯏ ꯃꯄꯥꯗꯨꯗ ꯆꯞ ꯆꯥꯅ ꯅꯟꯈꯤꯗꯨꯅ ꯌꯨꯝꯕꯤꯗꯨꯒꯤ ꯆꯥꯛꯊꯦꯛꯂꯤꯕ ꯃꯩꯔꯤꯗꯨꯅ ꯆꯥꯛꯊꯦꯛꯄ ꯍꯧꯏ꯫ ꯏꯃꯥ, ꯄꯂꯦꯝ ꯃꯄꯣꯛꯄꯤ, ꯏꯃꯥ! ꯅꯨꯄꯥ, ꯀꯔꯤ ꯌꯦꯡꯉꯤ? ꯌꯨꯝꯕꯤꯁꯦ ꯂꯧꯊꯣꯛꯁꯤ꯫ ꯂꯣꯛ ꯂꯣꯛ ꯂꯥꯎꯔꯕ ꯃꯩꯔꯤ ꯊꯣꯛꯂꯕ ꯌꯨꯝꯕꯤꯗꯣ ꯄꯥꯝꯕꯩ ꯑꯃ ꯇꯧꯔꯒ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯃꯩꯔꯤ ꯊꯣꯛꯅ ꯆꯥꯛꯄꯅ ꯃꯥꯒꯤ ꯈꯨꯠꯁꯥꯁꯤꯡꯗꯨꯅ ꯁꯣꯛꯄ ꯑꯃꯗꯤ ꯊꯦꯡꯕ ꯐꯥꯎꯕ ꯉꯝꯖꯗꯦ꯫ ꯃꯃꯥꯕꯨ ꯃꯩ ꯆꯥꯛꯂꯕ ꯌꯨꯝꯕꯤꯗꯨꯗꯒꯤ ꯀꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯥꯂꯪ ꯅꯨꯡꯁꯤꯠ ꯑꯀꯟꯕꯗꯨꯅ ꯍꯨꯝꯂꯛꯄꯅ ꯃꯩꯅ ꯆꯥꯛꯂꯕ ꯏꯒꯤ ꯁꯔꯨꯛ ꯈꯔ ꯁꯥꯎꯝ ꯑꯃꯒ ꯂꯣꯏꯅꯅ ꯍꯨꯝꯗꯣꯛꯈꯤꯗꯨꯅ ꯀꯦꯊꯕꯤ ꯍꯣꯏꯒꯤ ꯌꯨꯝꯊꯛꯇ ꯇꯥꯁꯤꯜꯂꯨꯔꯦ꯫ ꯍꯦꯛ ꯇꯥꯈꯤꯕꯒ ꯅꯨꯡꯁꯤꯠ ꯃꯩꯔꯝꯒ ꯑꯣꯏꯕꯒ ꯌꯨꯝꯗꯣ ꯃꯤꯠꯅ ꯀꯨꯞꯄꯗ ꯖꯔ ꯖꯔ ꯆꯥꯛꯄ ꯍꯧꯔꯛꯂꯦ, ꯈꯥꯝꯕ ꯌꯥꯗꯅ꯫ ꯃꯩꯔꯤꯗꯨꯅ ꯇꯥꯡꯒꯣꯏ ꯇꯥꯅꯕ ꯌꯨꯝꯗꯣ ꯊꯧꯆꯤꯜꯂꯛꯏ꯫ ꯀꯦꯊꯕꯤ ꯃꯇꯩ ꯃꯅꯥꯎꯗꯣ ꯇꯧꯔꯤꯕ ꯊꯧꯗꯣꯛꯇꯨꯗ ꯃꯌꯥ ꯀꯥꯗꯨꯅ ꯂꯩ꯫ ꯃꯃꯥꯕꯨ ꯀꯟꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ, ꯃꯁꯥꯒꯤ ꯌꯨꯝꯗꯣ ꯀꯟꯅꯕꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ? ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯃꯩ ꯆꯥꯛꯂꯕ ꯏꯃꯨꯡꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥ ꯊꯧꯕꯗꯣ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯩꯔꯤꯅ ꯂꯥꯝꯗꯨꯅ ꯏꯃꯨꯡꯗꯨꯁꯨ ꯆꯥꯛꯄ ꯍꯧꯔꯝꯂꯦ꯫ ꯇꯧꯔꯤꯕꯗꯣ ꯑꯣꯟꯊꯣꯛꯄꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯌꯨꯝꯗꯨꯒꯤ ꯃꯩꯅ ꯆꯥꯛꯂꯕ ꯐꯩꯔꯦꯜꯁꯤꯡꯗꯨꯅ ꯆꯦꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯊꯥꯆꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯤꯠꯅ ꯀꯨꯞꯄꯗ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯃꯩꯅ ꯆꯥꯛꯂꯦ꯫ ꯃꯩ ꯆꯥꯛꯄꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯑꯀꯣꯏꯕꯗꯨꯗ ꯅꯤꯜꯂꯤ꯫ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯌꯦꯅꯈꯥ ꯂꯨꯈꯥꯗꯨꯗ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥ ꯇꯥꯏꯕꯪ ꯋꯥꯈꯜ ꯃꯥꯡꯂꯕꯤ ꯑꯃꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩꯈꯤ ꯀꯦꯊꯕꯤ꯫ ꯑꯉꯥꯎꯕꯤ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯑꯃꯒꯨꯝ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯗꯦ꯫ ꯂꯩꯀꯥꯏ ꯇꯥꯅ ꯂꯥꯎꯕꯁꯨ ꯌꯨꯝꯊꯣꯡ ꯐꯣꯛ ꯑꯣꯏꯅ ꯌꯨꯝ ꯑꯅꯤꯗꯨꯗ ꯂꯧꯕꯨꯛꯀ ꯇꯥꯏꯅꯅ ꯂꯩꯕꯅ ꯀꯅꯥꯁꯨ ꯇꯥꯔꯝꯗꯦ꯫ ꯎꯆꯤ ꯀꯜꯂꯛꯇꯨꯅ ꯌꯨꯝ ꯃꯩ ꯊꯥꯕꯒꯨꯝ ꯊꯣꯛꯂꯦ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛ ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯜꯂꯒ ꯃꯥꯒꯤ ꯑꯣꯏꯅ ꯁꯔꯨꯛ ꯇꯝꯂꯔꯦ꯫ ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯟꯕ ꯃꯥꯒꯤ ꯑꯣꯏꯅ ꯃꯥꯡꯖꯕ ꯊꯨꯡꯂꯔꯦ꯫ ꯃꯤꯆꯥꯁꯤꯁꯨꯅꯨ ꯈꯜꯂꯒ ꯏꯆꯥꯁꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯁꯨ ꯃꯥꯒꯤ ꯅꯥꯀꯣꯡꯗꯒꯤ ꯑꯁꯨꯝ ꯑꯁꯨꯝ ꯇꯥꯝꯈꯤ꯫ ꯃꯁꯥꯕꯤ ꯃꯃꯥꯟ ꯃꯆꯥ ꯀꯥꯏꯅꯔꯦ, ꯀꯥꯏꯅ ꯄꯟꯗꯨꯝ ꯂꯣꯝꯂꯦ꯫ ꯃꯃꯥꯁꯨ ꯃꯩꯔꯤꯅ ꯃꯩ ꯋꯥꯏꯔꯦ꯫ ꯌꯨꯝꯕꯤ ꯑꯆꯧꯕꯗꯨꯅ ꯀꯣꯛꯀꯤ ꯁꯔꯨꯛꯇ ꯊꯥꯈꯤꯕꯅ ꯄꯥꯟꯐꯝ ꯆꯥꯗꯕ ꯃꯄꯥꯗ ꯑꯣꯏꯈꯤꯕꯅ ꯊꯣꯏꯅꯨꯁꯨ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯔꯦ꯫ ꯃꯔꯛꯇꯨꯗ ꯀꯦꯊꯕꯤ ꯑꯉꯥꯎꯕꯤꯒꯨꯝ ꯀꯞꯂꯤ꯫ ꯁꯅꯥ ꯈꯔ ꯃꯤꯍꯧꯔꯨꯕ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕꯗ ꯀꯜꯂꯛꯇꯨꯅ ꯄꯨꯟꯁꯤꯕꯨ ꯃꯥꯡꯅꯕ ꯇꯦꯝꯁꯤꯡꯅꯔꯨꯕ ꯈꯨꯗꯤꯡꯗ ꯍꯧꯖꯤꯛꯇꯤ ꯃꯉꯣꯟꯗ ꯍꯟꯖꯤꯜꯂꯒ ꯂꯣꯏꯅ ꯄꯥꯜꯂꯦ꯫ ꯋꯥꯔꯤꯁꯤꯒꯤ 94 ꯁꯨꯕ ꯇꯥꯡꯀꯛ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ꯫ ꯑꯗꯣꯝꯅ ꯋꯥꯔꯤꯁꯦ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯥꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯋꯥꯔꯤ ꯑꯅꯧꯕ ꯂꯥꯛꯄ ꯈꯪꯅꯕꯒꯤꯗꯃꯛ ꯕꯦꯜ ꯑꯥꯏꯀꯟꯗ ꯅꯝꯕꯤꯌꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫